Impact TV da sandokchariba mami mapawbu thawai hapiduna miing tabiriba khwai pumnamakpu taramna okchari mamangi episode kidamakta thambirakhiba feedback amadi suggestion singidamaktasu hainingai leitana thagatpa phongdokchari mami mapawgi ngasigi humpuga marirak shuba episode asida kari karama mapawbu adongi damakta pujarakhlibagi haibadu thamjage ahan oina thamjariba mapaw asi Team Trans na Anime Club Manipur ga khutsamnaduna Iramdam asida ahumlak shubu oina pangthokhiba cosplay convention 3.0 gi mapawni full fraternity gi miyoi singna awaba taraba miyoi singda tengbang khibagi mapaw amana ani shubada thamjari ahum subasina awat palaitraba lamdam asigi art amadi culture bu yimthangnariba Myanmar da ulunabagi tanja ama phangbagi pawdam ihul haina mingthonba web series amagi mapawna ngasigi mari shuba amadi aroba mapaw oina thamjari So dear viewers, ahan mo ina thamjariba lamboy khongnang khongda pangthokhiba cosplay convention 3.0 gi pawdam asi mayam pumna miing tamidos. Iramdam asigi animation film da ngaujaba naha kayada art ki lamda lotron leiriba haitoi singthobi kyabu miyam mang uthokninaba platform am pinu nabagi achepa wakhalol da magalunena Team Trans ki ahum suba cosplay edition tha sigi hoki batang mapan nomaiji numita lamboi khongnang khongga leiba Manipur Trade and Expo Center da mapung fana amadi mai pangthokre अखोई ने ngasi leizariba mafam ase Team Trans na sinduna pangthok chariba cosplay convention 3.0 dani aduga cosplayers mayam amasu lae aduga guest mayam amasu lae also akhoi gi Manipur gi yamna saknai raba band singer sing haizaba tare makhoi su lae ado kamai tawba event no kayamna entertaining oibano haibadu punna khangminarasi Aina yang ngauso mi mana ini sudah mayam kanano khangba yang view Hi mayam Hi mayam Ado ce kamain tau ke cosplay sih bo Kan tahu masih ayo jadi yamna nungai amadi yamna smile Team Trans simbi sih adugi mati yamna faya na khalle adu bokoi gi mamang sai jadi handa kisna khara yam boi na khalle habadi ma'am de expose to boso handa ki sai hisna yamen khanjai adu Team Trans na tawri bese ma'am support to biyo maram di ngasi wall gi anime tawri bese da aikoi gi laipa tuiba political social art and culture ma'am se makoina mi da na taga su ko cartoon or anime de ullaga iram ka wall gi oina awareness pi da na ma'am pi na thamjai ba adu khanjai adu na khoi gi Manipur do sa sugumba Team Trans ki group na masai ojaba kaya tungoi na ramlaga Manipur sa su asigumlaba cosplay gi mami image ama chauna yumpham ama kalakpa sa adugi mati agi side gi su yamna hainingai leitana yam nungai habase thamjage ado chena sabiriba kaino se character se kai character oidoino ina sabiriba se Miku Hachune ni adugumlaba khoi gi haiba anime sida khwaidagi mayamna princess ni kaina ga haine ko Miku se adu dine ina sajari se Thank you so much ado isai ke kazu tawgini na tai ado laithagi doiro da chaga chala doiro se se kan taw doine ramen sabu ju yaugi ge haibadi ai sang su lama bani na ko adu kasal lagi sin ina khali se competition na ngamboiro to ka prize de dum generously mani Thank you so much yamna nungai haizaba tare wari sabada so mayamna yamna frank oiram gani haibase ai disuk ta thazaru de asam frank oiram gani haibase ado atopa kana leiri haibado mayam amuk yengminna urasi Anime Club Manipur ga kusam nagro pangthoki bithoram aduda lamdam asigi naha kyana makoi na pamjaba animation characters singi visual setuna tin khiba miyam ni pukning sumki kay
ꯃꯤꯡ ꯀꯧꯕꯤꯒꯦ ꯑꯗꯨꯒ ꯀꯩ ꯁꯥꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯡꯅ ꯑꯦꯗꯋꯤꯟ ꯑꯗꯨꯒ ꯑꯩꯅ ꯁꯥꯔꯤꯁꯤꯅ ꯁ꯭ꯇꯥꯔ ꯋꯥꯔꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯚꯤꯂꯟ ꯗꯥꯔꯊ ꯚꯦꯗꯔ ꯍꯥꯏꯅ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯃꯈꯣꯟ ꯊꯣꯛꯍꯟꯕ꯭ꯔꯥ ꯇꯥꯕ ꯐꯪꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯑꯩ ꯇꯥꯔꯝꯃꯦ ꯑꯗꯣ ꯃꯈꯣꯟꯁꯦ ꯀꯦꯔꯦꯛꯇꯔꯗꯨꯗ ꯆꯦꯟꯖ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯁ ꯑꯇꯣꯞꯄ ꯃꯈꯣꯟ ꯈꯤꯇꯪ ꯗꯤꯞ ꯑꯣꯏꯍꯟꯕꯩ ꯋꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯔꯦꯛꯇꯔꯗꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯚꯣꯏꯁ ꯆꯦꯟꯖꯔꯁꯦ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯃꯥꯒꯤ ꯗꯥꯔꯊ ꯚꯦꯗꯔꯒꯤ ꯚꯣꯏꯁꯅꯦꯕ ꯗꯥꯏꯔꯦꯛꯇꯨꯅꯦꯕ ꯗꯥꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯀꯗꯣꯏꯔꯥ ꯋꯥꯎ ꯀꯣꯁꯄ꯭ꯂꯦꯁꯦ ꯅꯦꯛꯁ ꯂꯦꯚꯦꯜꯒꯤ ꯀꯣꯁꯄ꯭ꯂꯦ ꯇꯥꯔꯦ ꯅꯪꯒꯤꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏ ꯀꯣꯁꯄ꯭ꯂꯦ ꯀꯟꯚꯦꯟꯁꯟ 3.0 ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯤ ꯑꯉꯥꯡ ꯑꯅꯧ ꯑꯅꯧꯕ ꯎꯕ ꯌꯥꯝ ꯐꯪꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯁꯩꯒꯤꯁꯨ ꯋꯥꯠꯂꯤ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯣꯁꯄ꯭ꯂꯦꯗꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯣ ꯈꯪꯗꯦ ꯃꯈꯟ ꯃꯈꯟꯅꯤ ꯎꯔꯤꯁꯦ ꯑꯅꯧꯕ ꯇꯤꯝ ꯇ꯭ꯔꯥꯟꯁꯀꯤ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯛꯂꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯈꯤꯜꯗꯦ ꯗꯥꯗꯤ ꯈꯤꯜ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝꯁꯨ ꯋꯥꯔꯦ ꯑꯗꯣ ꯀꯣꯁꯄ꯭ꯂꯦ ꯁꯤꯟꯕꯗ ꯀꯩꯀꯩ ꯑꯋꯥꯕꯒꯨꯝꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯁꯤꯟꯕꯗꯀꯣ ꯉꯁꯤ ꯅꯠꯇꯕ ꯉꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯕꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯜꯂ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦ ꯋꯥ ꯅꯨꯡꯉꯥꯏ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯋꯥ ꯅꯨꯡꯉꯥꯏꯅꯦ ꯋꯥ ꯅꯨꯡꯉꯥꯏ ꯋꯥ ꯅꯨꯡꯉꯥꯏꯅꯦ ꯑꯗꯣ ꯉꯁꯤ ꯀꯣꯁꯄ꯭ꯂꯦ ꯅꯨꯃꯤꯠꯇꯤ ꯂꯥꯛꯑꯦꯗꯅ ꯀꯣꯁꯄ꯭ꯂꯦ ꯀꯟꯚꯦꯟꯁꯟ 3.0 ꯍꯥꯏꯅ ꯉꯁꯤ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯁꯨ ꯎꯕꯤꯔꯦꯗꯅ ꯑꯗꯨꯀꯥꯟꯗꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯉꯁꯥꯏꯅꯒ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯨꯔꯒ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔ ꯆꯦꯜꯂꯨꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯒ ꯃꯤ ꯃꯌꯥꯝꯒ ꯇꯤꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯦ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣꯁꯄ꯭ꯂꯦ ꯀꯟꯚꯦꯟꯁꯟ 3.0 ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯪꯍꯟꯕꯤꯅꯤꯡꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯣꯁꯄ꯭ꯂꯦ ꯀꯟꯚꯦꯟꯁꯟꯁꯦ 2017ꯗ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯈꯔꯗ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯗꯨꯝ ꯗꯤꯅꯆꯟꯗ꯭ꯔ ꯑꯦꯛꯁ ꯃꯦꯝꯕꯔꯕꯨꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯁꯦꯔꯂꯤ ꯅꯤꯈꯤꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤꯝ ꯂꯚꯔꯁꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯋꯥꯔꯜꯗ ꯇꯧꯅꯔꯤꯕ ꯀꯣꯁꯄ꯭ꯂꯦꯒꯤ ꯆꯠꯅꯕꯤꯁꯦ ꯁꯝꯗꯦ ꯋꯤ ꯋꯥꯟ ꯇꯨ ꯑꯣꯜꯁꯣ ꯖꯣꯏꯟ ꯏꯟ ꯗꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯩ ꯑꯩꯈꯣꯏꯃꯛ ꯖꯣꯏꯟ ꯑꯣꯏ ꯇꯧꯕ ꯐꯪꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯩꯀꯩ ꯁꯨꯄꯔ ꯍꯤꯔꯣꯁ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯣꯏꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯀꯦꯔꯦꯛꯇꯔ ꯔꯣꯜ ꯃꯣꯗꯦꯜꯁꯤꯡꯁꯦ ꯁꯥꯔꯒ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯁ꯭ꯇꯦꯖꯇ ꯊꯣꯛꯄꯒꯤ ꯆꯥꯟꯁ ꯑꯃ ꯑꯩꯈꯣꯏꯁꯨ ꯁꯥꯒꯠꯁꯦ ꯈꯣꯠꯁꯦ ꯀꯣꯁꯄ꯭ꯂꯦꯁꯦ ꯅꯨꯡꯉꯥꯏꯒꯅꯤ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯃꯈꯜ ꯑꯃꯅꯤ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯀꯦꯔꯦꯛꯇꯔ ꯃꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯩ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯔꯛꯄ ꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯡꯃ ꯁꯨꯝ ꯑꯍꯩꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯇ꯭ꯔꯥꯟꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯈꯨꯠ ꯁꯥ ꯍꯩꯕ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯦꯝꯕꯔ ꯈꯔ ꯑꯩꯈꯣꯏ ꯃꯉꯥꯃꯨꯛ ꯂꯩꯔꯤꯀꯣ ꯃꯣꯏ ꯃꯉꯥꯃꯨꯛꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯖꯣꯟꯁꯟ ꯕꯣꯅꯤ ꯇꯣꯅꯤ ꯀꯦꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯧꯃꯤꯟꯅꯔꯒ ꯀꯔꯤꯝꯁꯨ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯀꯃꯥꯏꯅ ꯇꯧꯏꯁꯦ ꯌꯥꯝ ꯄꯥꯛ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕꯗꯣ ꯈꯔꯅꯦ ꯑꯗꯨꯗꯣ ꯇꯧꯔꯒ ꯁꯤꯜꯂꯁꯦꯅ ꯇꯧꯔꯒ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯦ ꯍꯟꯗꯛꯀꯤꯁꯤꯗ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯍꯟꯗꯛꯀꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯦ ꯁꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯈꯛꯇꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯁꯤꯟꯒꯗꯧꯔꯤ ꯈꯣꯠꯀꯗꯧꯔꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯅ ꯗꯣꯅꯔ ꯑꯣꯏꯅ ꯆꯠꯆꯔꯒ ꯁ꯭ꯄꯣꯟꯁꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯔꯤ ꯂꯩꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯒ ꯔꯤꯂꯦꯇꯦഡ് ꯑꯣꯏꯗꯕꯁꯤꯡꯗꯨꯅꯗꯤ ꯁ꯭ꯄꯣꯟꯁꯔ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯈꯟꯖꯕ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯕꯅꯤꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯗꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯒꯦꯔꯥ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯐ꯭ꯔꯦꯟड्ꯁ ꯃꯌꯥꯝꯁꯤꯡꯗꯒꯤ ꯗꯣꯅꯔ ꯈꯔ ꯆꯦꯟꯈꯠꯅꯔꯛꯄꯁꯦ ꯁꯤꯁꯤꯅ ꯁꯤꯟꯕꯁꯤꯅꯦ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯇꯣꯡꯉꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯛ ꯗꯥꯟꯁ ꯔꯥꯃꯦꯟ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯑꯦꯅꯤꯃꯤ ꯀ꯭ꯋꯤꯖꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯄꯒꯤ ꯃꯊꯛꯇ ꯇꯣꯏꯁ ꯁ꯭ꯇꯣꯜ ꯀꯌꯥ ꯑꯃꯁꯨ ꯍꯥꯡꯈꯤ
So that was Cosplay Convention 3.0 2019 by Team Trans. Mayam singso soidana enjoy tawbiramgani na khalle aduga matung tarakpa chahi dasu lakadawriba Team Trans ki cosplay sida mayam na support tawbiyu. Strela Thongnawjong signing out. Team Trans amadi thauram asibu mai pakna sinbada thaudang lobi khiba pumna makpu haininga leitana thagapa phongdokchari makha tarakpadasu hena mai pakpu oibiu makha chathajarakpa oina awaba taraba kana leijadraba singda mami khongbu singna tingbang khibagi paudam asi amu lomi Chifida amadi mari leina bapumna makpu thagachari ngasi pangthokliba thaudang asigi yafaba mahai soidana purakpu oisunu haina thamjage. On that note, yamna tianma break ama lawzana baki tanja ama khak lawzage khonglei tandana hanjarake pumna makna Impact TV bu miing tadana le. Welcome back adom ne miyang tabiriba si Impact TV da sandok chariba mami mapaugi humpuga marirak shiba episode ni episode asida pumna mapu amukka hanna taram na okchabaga loinana ngasige ahum subo mapau Myanmar da iramdam asigi nat amadi chatna lonbu udu na bagi tanja ama tang na phangkibagi mapau asi amo miyang tabiriba lamdam asigi art amadi culture yokhatna naba hotnariba makhong somlibi miyoi singi pungning thawgatningai oiba wafam ama oina Myanmar ki Yangon based over Mizima Media Group na status ki Art and Culture Department ki mathakta Tourism Department amadi Head of Foundation ki kusam nadna Northeast ki folk music amadi instruments sing documentation tawduna Myanmar telecast tawgadawri wafam asig amadi lena na tha asig yogi patang tarani toida Palace Compound leba Art and Culture Department ki conference hall da paumi singa unadun mari chumba wafam kya thamlakhi
You have very rich traditional folk music in Manipur and other parts of Northeast India. Particularly, you have a very good traditional instruments, music instruments. And we do also have in Myanmar such one. And what we are trying through this program is, through this folk music program, we are connecting India's Northeast with Myanmar. We hope people in Myanmar, through our media or through our TV channel broadcast, will be able to understand and see the folk music of Manipur and other northeastern states of India. I was so pleased to learn that you are Manipuri film, Mandalay Metal, was shot in Myanmar, in Bagan, in Ainlay, and in Mandalay, and we are very happy to broadcast Manipuri film in Myanmar subtitle, Burmese subtitle in Myanmar through our TV channel. So I think through such activities, we can promote friendship, understanding of the peoples of both sides. Thawra mapung fabo oisanu, kwai atat akam leitraba tengbang soidana loinarakpo oisanu haina thamjake. And now, dear folks, what we have for you is a report on the making of web series Ihul. Come, let's have a look. Anggobi! Kaliki. Jalwiki. Nangna aingondda pirambu anouba punsise ngasidagi anouba ama honglage aigi thamoigi ihul. Anoubi mandro Kumhai tausiro yai oi nang bet phangabo phangdri miss na harane tu asida pham nang namin kai kauge aigira Anggobi noigide aigina apang magina laina nate aigi ming ai hakpi kawe noi sero ai famungda phamije nati adu lale chongjigo ba chongjigo ready 1 2 3 go 1 2 3 4 Dreams Production banner makada lamdam asid anobu khongthang moina ihul haina mingthonba web series ama puthokpa hauduna ahanba episode miyamna khudol tamkhre makha ba episode singi damakta su akan mathabak paikhatle gyanan gi lamjing lamtak makhada amadi tenzing gi wari da pankhat liba series ase jingkhurakpa studio amadi KB photography gi mateng galuna puthokpani Thawan gi music ta Sonia Palmai amadi Vidya Suri ani gi makeup amadi Pretty Palmai gi costume da Biju VFX na editor gi thogai lauduna puthok liba production na sida Jackson Sangrila amadi Bindiana maruiba mamiroi singoina sakam langli kaino ne adang mau snai duba khut ga loi tale ne figure duga pukham jina thajiladi nungai ni Kariya ba? Noi do mi usiro. Nam TV, tusingina tusin boy gi sibo. Hello guys, akoi no zik lai mpham aje Manipur University manung dani Sojik Sathariba shooting asina Ihul hairiba web series of Dreams Dance Production aduga Chinkurakpo production BK Photography ahum sina punsilaga Ihul haina Manipur gi hana web series ama YouTube da ngarang han launch tawkiba mayam na khambira masu ya adugumba web series adugi shooting jathajari akoi gi Ihul hairiba web series asigi female artist singni akoi gi team ama khaktani ko ai giming Sangrila hizam ai tera da gini adoga ai hoji graduation tawjari aduga ihul sida ai lead actress aina kumjabani hi
ꯑꯩꯒꯤ ꯂꯩꯐꯝ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯕꯤꯟꯗ꯭ꯌꯥ ꯑꯗꯨꯒ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯖꯔꯦ ꯏꯍꯨꯜꯁꯤꯗ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯌꯥꯎꯖꯕꯅꯤ ꯁꯪꯒꯤꯂꯥꯁꯦ ꯍꯥꯟꯅ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯣ ꯑꯩꯁꯦ ꯀꯕꯨꯏ ꯑꯦꯜꯕꯝ ꯈꯔꯗꯤ ꯀꯨꯝꯈ꯭ꯔꯦ ꯀꯕꯨꯏꯒꯤ ꯑꯅꯤꯃꯨꯛ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯁꯨ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯏꯍꯨꯜꯁꯤꯅꯦ ꯀꯨꯝꯖꯔꯤꯁꯦ ꯑꯩꯁꯨ ꯑꯦꯜꯕꯝ ꯈꯔ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯂꯝꯗꯁꯨ ꯃꯇꯦꯛ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯃꯦꯟ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯏꯍꯨꯜꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯩꯁꯦ ꯈꯨꯡꯒꯪꯗꯒꯤ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯁꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯏꯪ ꯇꯞꯄꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯗꯨꯒ ꯃꯤꯅꯗꯤ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯔꯣꯜꯅꯤꯅ ꯏꯁꯥꯒꯗꯤ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯔꯣꯜꯁꯤꯒ ꯏꯁꯥꯒꯁꯦ ꯑꯗꯨꯝ ꯃꯥꯟꯅꯩ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯃꯥꯟꯅꯩ ꯈꯔꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯃꯥꯟꯅꯩꯕ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦꯕ ꯍꯣꯏ ꯃꯤꯅꯗꯤ ꯍꯦꯟꯖꯟꯕꯗꯤ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯗꯤ ꯍꯥꯏ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯀꯥꯛꯄꯗꯣ ꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤꯒꯥꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯑꯗꯨꯒ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯂꯣꯏꯔꯦꯅ ꯈꯟꯕꯤ ꯑꯗꯨꯒ ꯊꯃꯣꯏꯗꯗꯤ ꯀꯩꯝ ꯂꯩꯇꯕ ꯌꯥꯝ ꯆꯝꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯃꯤꯅꯗꯤ ꯌꯥꯝ ꯀꯥꯛꯄ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯉꯁꯤ ꯈꯛꯇ ꯍꯣꯁꯇꯦꯜꯁꯦ ꯂꯥꯛꯑꯒ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯩꯗꯤꯅꯦ ꯑꯩ ꯐꯃꯨꯡꯗ ꯐꯅꯦꯛ ꯁꯦꯠꯄ ꯃꯤꯅ ꯐꯝꯕꯁꯦ ꯌꯥꯝ ꯑꯦꯂꯔꯖꯤ ꯑꯣꯏ ꯅꯁꯥꯒꯤ ꯕꯦꯠꯇꯅꯦ ꯁꯣ ꯏꯍꯨꯜꯁꯦ ꯍꯥꯟꯅ ꯐꯥꯔꯁ ꯑꯦꯄꯤꯁꯣꯗꯁꯤꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯐꯥꯔꯁ ꯑꯦꯄꯤꯁꯣꯗꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯔꯦꯁꯄꯣꯟꯁ ꯈꯔꯗꯤ ꯐꯪꯕꯤꯔꯝꯃꯅꯤ ꯅꯠꯇ꯭रा ꯑꯗꯨꯝ ꯐꯪꯉꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯑꯗꯨꯗ ꯔꯦꯁꯄꯣꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯌꯥꯝꯕ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯉꯥꯛꯇ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯑꯅꯁꯨ ꯈꯜꯂꯦ ꯑꯗꯒꯤ ꯑꯌꯥꯝꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯇꯤ ꯑꯌꯥꯝꯕ ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯦꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝ ꯄꯥꯈꯠꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟꯇ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯥꯡꯕ ꯈꯣꯠꯄ ꯀꯩꯝ ꯌꯥꯎꯗꯦꯕ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇꯅꯦꯕ ꯅꯦꯒꯦꯇꯤꯚ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯦꯅ ꯈꯟꯖꯩꯌꯦꯕ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯍꯨꯜꯕꯨ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯉꯥꯏꯖꯔꯤ ꯅꯨꯄꯤ ꯈꯟꯅꯩ ꯀꯩꯒꯤꯅꯣ ꯑꯣꯖꯥꯗ ꯍꯩꯗꯧꯁꯤ ꯇꯥꯎ ꯃꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯟ ꯇꯧꯕ ꯇꯥꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯇꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯤꯁꯤ ꯀꯩꯗꯧꯔꯤꯗꯨꯕꯣ ꯑꯦ ꯊꯤꯕꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯗꯤ ꯌꯥꯝ ꯐꯖꯔꯦ ꯊꯥꯖꯜꯂꯗꯤ ꯍꯣꯏ ꯀꯩ ꯇꯧꯗꯦ ꯀꯩꯅꯣ ꯍꯥ ꯑꯩ ꯃꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯗꯤ ꯀꯩꯅꯣ ꯁꯪꯂꯥꯏ ꯊꯟꯁꯣꯃꯤ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯒꯩꯊꯥꯏꯉꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯣꯏ ꯍꯟꯗꯛ ꯏꯍꯨꯜ ꯀꯨꯝꯃꯤꯁꯤꯅ ꯍꯟꯗꯛꯁꯦ ꯑꯍꯥꯟꯕꯅꯤ ꯑꯩ ꯀꯨꯝꯃꯤꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯛꯇꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯟꯗꯛꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯑꯦꯛꯇꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯂꯨꯏꯅ ꯈꯟꯕ꯭ꯔꯥ ꯂꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯦꯛꯇꯤꯡꯁꯦ ꯂꯥꯏꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯀꯨꯝꯃꯛꯄꯁꯤꯗꯗꯤ ꯂꯨꯋꯦꯅꯁꯨ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯀꯨꯝꯃꯛꯄꯁꯤꯗ ꯑꯩꯒꯤ ꯔꯣꯜ ꯐꯪꯖꯕꯁꯦ ꯑꯣꯖꯥ ꯁꯥꯕꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯁꯥꯕꯗꯨꯁꯨ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯖꯥ ꯑꯃ ꯁꯥꯔꯤꯅꯦ ꯑꯩꯅ ꯄꯨꯔꯤꯁꯦ ꯑꯗꯨ ꯑꯩꯅ ꯑꯦꯄꯤꯁꯣꯗ 1ꯁꯤꯗ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯐꯖꯩꯅꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯇꯗꯤ ꯐꯖꯩ ꯊꯤꯌꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯈꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯃꯊꯪ ꯑꯦꯄꯤꯁꯣꯗ 2, 3 ꯑꯗꯨꯝ ꯀꯨꯝꯃꯛꯄꯗꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯑꯩꯁꯦ ꯑꯣꯖꯥ ꯀꯩ ꯂꯩꯔꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯗꯤ ꯑꯣꯖꯥꯅ ꯑꯩ ꯀꯧꯋꯦ ꯍꯥꯏꯕꯗꯣ ꯀꯩ ꯂꯩꯒꯦꯅ ꯍꯪꯕ ꯂꯥꯛꯄꯅꯦ ꯀꯩꯁꯨ ꯂꯩꯇꯦ ꯉꯧꯁꯤꯟꯅꯅꯨ ꯆꯠꯂꯣ ꯃꯁꯤꯗꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ 2, 3, 4 ꯀꯨꯝꯔꯛꯀꯗꯕꯗ ꯑꯦꯄꯤꯁꯣꯗꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯗ꯭ꯔꯤꯝꯁ 10 ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯅ ꯌꯥꯎꯔꯤꯕ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯀꯨꯝꯔꯛꯄꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯊꯥꯖꯩ ꯑꯩ ꯃꯤꯡ ꯖꯦꯛꯁꯟ ꯌꯨꯝꯅꯥꯝ ꯑꯩ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤꯅꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 4 ꯁꯨꯏ ꯑꯩꯅ ꯑꯇꯣꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯑꯥꯎꯠ ꯇꯧꯖꯔꯦ ꯏꯍꯨꯜꯁꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯔꯣꯜꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯑꯃꯒꯁꯨ ꯑꯗꯨꯝ ꯇꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ
ꯏꯁꯥ ꯑꯃꯈꯛꯇꯅꯦ ꯑꯩꯅ ꯁꯥꯖꯩꯁꯦ ꯏꯍꯨꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯤꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯁꯦꯖ ꯈꯔ ꯈꯛꯇꯪ ꯄꯤꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜꯁꯦ ꯃꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯁꯦ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯗꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯦ ꯇꯣꯉꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯈꯜꯂꯛꯏꯕ ꯄꯣꯠꯇꯨ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯆꯠꯈꯤꯗꯕ ꯈꯣꯠꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤ ꯌꯦꯡꯕꯤꯔꯒ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯀꯩꯅꯣꯗꯦ ꯃꯌꯥꯝꯗ ꯎꯠꯄꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯗꯥꯟꯁ ꯇꯧꯅꯤꯡꯕ ꯌꯥꯎꯗꯕ ꯃꯔꯛꯇ ꯑꯦꯛꯇꯤꯡ ꯇꯧꯔꯤꯉꯩꯗ 1 2 3 4 5 6 7 8 1 2 3 and 4 ꯃꯣꯏ ꯑꯉꯥꯡꯈꯩ ꯈꯟꯅꯔꯝꯕ ꯑꯗ ꯃꯤꯁ ꯁꯨꯝ ꯈꯥꯝꯇꯣꯛꯑꯝꯕꯅꯦ ꯃꯤꯁ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯩ ꯄꯥꯝꯃꯤꯅ ꯉꯥꯡꯅꯔꯝꯃꯤꯅꯤ ꯑꯣ ꯅꯣꯏꯅ ꯈꯥꯝꯃꯤꯕ ꯁꯣꯏꯗ꯭ꯔꯦ ꯍꯣꯏ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ ꯆꯩꯁꯤꯅ ꯅꯞꯄꯛꯑꯗꯤ ꯆꯠꯂꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏ ꯏꯍꯨꯜ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯗ꯭ꯔꯤꯝꯁ 10 ꯄ꯭ꯔꯗꯛꯁꯟꯗ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯚ꯭ꯌꯨꯌꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯉꯩ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯍꯦꯟꯅ ꯄꯦꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯦ ꯚ꯭ꯌꯨꯌꯔꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯗ꯭ꯔꯤꯝꯁ 10 ꯄ꯭ꯔꯗꯛꯁꯟꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯑꯃꯗꯤ ꯀꯃꯦꯟꯁꯤꯡ ꯄꯤꯕꯤꯌꯨ ꯁꯤ ꯅꯨꯄꯤꯁꯦ ꯈꯤꯇꯪ ꯅꯩꯔꯗꯤꯕ ꯃꯁꯛꯁꯤꯒ ꯍꯪꯒꯣꯕꯤꯁꯦ ꯁꯔꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯁꯨ ꯍꯥꯏꯒꯦ ꯑꯣꯔꯗꯔ ꯇꯧꯔꯝꯃꯝꯅꯤ ꯊꯦꯡꯛ ꯌꯨ ꯍꯋꯥꯏꯅꯤ 이반니 라이브 마탐세 잡잖아이고 ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯗꯤꯡꯀꯨ ꯀꯧꯏ ꯅꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯒꯤꯗꯤ ꯑꯃꯨꯕ ꯂꯤꯠꯄꯁꯤꯅ ꯄꯥꯏꯂꯤꯟ ꯑꯉꯧꯕ ꯂꯤꯠꯄꯁꯤꯅ ꯆꯤꯆꯤ ꯀꯧꯋꯦ ꯑꯗꯣ ꯅꯪꯁꯦ ꯉꯁꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯑꯪꯒꯣꯕꯤ ꯂꯩꯅꯥ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯗꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯅꯨꯄꯤꯅꯤ ꯃꯥꯅꯕꯨ ꯍꯦꯛ ꯁꯥꯎꯈ꯭ꯔꯕ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯌꯥꯝꯗ ꯎꯅꯍꯟꯒꯗꯧꯔꯤꯕ ꯒꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯥꯒꯦꯅꯟ ꯋꯦꯕ ꯁꯤꯔꯤꯁꯁꯤ ꯑꯩꯅ ꯗ꯭ꯔꯤꯝ ꯇꯧꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯉꯁꯤꯗꯒꯤ 3 yearsꯀꯤ ꯃꯃꯥꯡꯗꯒꯤꯀꯣ ꯀꯨꯏꯔꯦ ꯑꯗꯨꯝ ꯈꯟꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯥꯔꯇꯤꯁ ꯃꯈꯩꯁꯤ ꯑꯩ ꯑꯅꯝꯕ ꯅ꯭ꯌꯨ ꯐꯦꯁꯀꯨꯝꯕꯁꯤ ꯑꯅꯝꯕ ꯂꯣꯏ ꯊꯦꯡꯅꯩ ꯃꯣꯏꯗ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯌꯥꯎꯔꯒ ꯃꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇꯕ ꯎꯠꯅꯤꯡꯉꯒꯁꯨ ꯎꯠꯐꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯑꯃ ꯇꯧꯕꯗꯗꯤ ꯄꯩꯁా ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯩ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯇꯧꯗꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯁ꯭ꯇꯥꯔ ꯆꯨꯝꯃꯒꯅ ꯑꯗꯨꯝ ꯀꯨꯝꯕ ꯆꯨꯝꯗ꯭ꯔꯒꯅ ꯀꯨꯝꯗꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯗ ꯑꯩꯅ ꯈꯨꯠ ꯊꯥꯕ ꯉꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯄꯥꯝꯖꯔꯤꯕ ꯅ꯭ꯌꯨ ꯑꯥꯔꯇꯤꯁ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯟ ꯁꯤꯔꯤꯌꯦꯜꯕꯨ ꯑꯣꯏꯔꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯄꯤꯟꯁ ꯁꯤꯔꯤꯌꯦꯜꯕꯨ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯔꯤꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯥꯒꯦꯅꯟꯗꯤ ꯌꯦꯡꯕꯤꯕ꯭ꯔꯥ ꯑꯗ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯁꯣꯝꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯥꯒꯦꯅꯟꯒꯤ ꯇꯣꯉꯥꯟꯕ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯀꯔꯤ ꯑꯣꯏꯒꯦ ꯌꯦꯡꯉꯤ ꯌꯥꯝꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏ ꯑꯩꯒꯤ ꯍꯦꯛ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯠꯂꯒꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯀꯣꯔꯤꯌꯟ ꯁꯦꯔꯤꯌꯦꯜꯒꯨꯝꯕ ꯐꯤꯂꯤꯄꯤꯟꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯄꯥꯝꯃꯦ ꯍꯣꯏ ꯃꯣꯏꯒꯤ ꯎꯔꯨꯔꯒꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯨ ꯀꯃꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯁꯨ ꯀꯩꯝ ꯈꯪꯗꯕ ꯄꯣꯠ ꯑꯃꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯈꯨꯠ ꯊꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯁꯜꯂꯛꯏꯕ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯗꯗꯤ ꯑꯩ ꯃꯤꯒꯤ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯇꯝꯒꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯟꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯐꯖꯅ puthokga ꯃꯔꯝꯗꯨꯒꯤ ꯄ꯭ꯔꯃꯣꯠ ꯇꯧꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯤꯚꯤꯡ ꯁ꯭ꯇꯥꯏꯜ ꯎꯠꯂꯤ ꯋꯥꯏ ꯑꯗꯨꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯌꯥꯔꯣꯏꯗ꯭ꯔꯤꯅꯣ
ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯜꯆꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯃꯌꯥꯝꯗ ꯎꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤꯅ ꯅꯠꯇ꯭ꯔꯒ ꯄꯥꯕ꯭ꯂꯤꯛꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯉꯁꯤꯃꯛ ꯑꯩꯒꯤ ꯐꯥꯔꯁ ꯑꯦꯄꯤꯁꯣꯗ ꯑꯩꯅ ꯊꯥꯗꯣꯛꯄꯗ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯀꯣꯃꯦꯟ ꯐꯖꯕ ꯃꯌꯥꯝ ꯐꯪꯉꯤ ꯑꯁꯤꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁꯇꯨꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯑꯃꯨꯛ ꯍꯣꯠꯅꯅꯤꯡꯕ ꯑꯗꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯎꯕ ꯌꯦꯡꯅꯤꯡꯕ ꯑꯗꯒꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯎꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯕ ꯑꯗꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯥꯏꯗꯤ ꯋꯦꯕ ꯁꯦꯔꯤꯁ ꯏꯍꯨꯜꯁꯤꯃ ꯐꯖꯅ ꯃꯌꯥꯝꯗ ꯄ꯭ꯔꯖꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯋꯥꯛꯁ ꯃꯈꯥ ꯆꯠꯊꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯥꯏꯌꯥꯅꯟꯕꯨꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯍꯨꯜꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯁꯦꯁ ꯄꯨꯂꯞ ꯑꯣꯏꯃꯤꯟꯅꯅꯕ ꯃꯌꯥꯝꯗꯒꯤꯁꯨ ꯋꯤꯁ ꯅꯤꯖꯒꯦ ꯑꯗꯨꯒ ꯏꯍꯨꯜꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯉꯁꯥꯏ ꯗꯥꯏꯌꯥꯅꯟꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯔꯤꯁ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯂꯩꯔꯤꯕ ꯁꯤꯔꯤꯁꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯂꯧꯖꯔꯒ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯦ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯗ꯭ꯔꯤꯝꯁ 10 ꯄ꯭ꯔꯗꯛꯁꯟꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗꯁꯨ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯞꯄꯣꯔꯠꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯠꯊꯕꯤꯌꯨ ꯑꯗꯨꯒ ꯃꯃꯤꯡ ꯄꯥꯎ ꯑꯃꯒꯤ ꯍꯣꯁ ꯑꯃ ꯑꯣꯏꯅꯁꯨ ꯃꯤꯌꯥꯝꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯤꯠ ꯀꯦꯃꯦꯔꯥꯃꯦꯟ ꯅꯥꯎꯆꯥ ꯑꯦꯟ ꯗꯤꯁ ꯏꯁ ꯌꯣꯔ ꯍꯣꯁ ꯇꯦꯟꯖꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯨꯄꯔ ꯍꯣꯁ ꯇꯦꯟꯖꯤꯡꯒ ꯂꯣꯏꯅꯅ ꯏꯍꯨꯜꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯇꯤꯝꯕꯨ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯃꯤ ꯃꯄꯥꯎꯒꯤ ꯍꯨꯝꯐꯨꯒ ꯃꯔꯤꯔꯛ ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯗꯨꯃꯛꯄꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟꯁꯤꯡꯕꯨ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯀꯣꯃꯦꯟ ꯇꯧꯕꯤꯅꯕ ꯅꯣꯜꯂꯨꯛꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯔꯤ ꯍꯦꯞ ꯑ ꯒ꯭ꯔꯦꯠ ꯇꯥꯏꯝ ꯕꯥꯏ